Licypriyana UFO Satjal gi Wapham United Nations ta Pukhatkadouri pawasi Kangleipaki Maira Pause dagi lokhatjabane Malem gi saknai da bi climate and environmental activist Licypriya kangu jamna Universal Friendship Organization UFO miyamna Satjal hairaga khangnari basigi Wapham handak saigi United Nations General Assembly da Pukhatkadouri mapungoina UFO gi laikhidraba founder oja RK Manisna gi mapok numit me taraga mari International Ngan Bacheras Day haina palan taunaba Istimor lenga ki khuthangda Licypriyana UN da Pukhatkadabani haire numit asigi nungi oiba wakhalon de malemda laidiba thawai panba miyoiba ikhoina jiba singbu hataba nungsina tawbiba made sanga chadaba numit haivane masina laikhidraba oja RK Manisna na mangjaramba manglana mane Licypriyana hairiba manglana si thunganbada achoba thaudang lawgadawre Licypriya lakliba September taraga maridagi kunga taruk fauba Istimor da satuna President Dr. Jose Ramos Horta unaduna hairiba Wapham asi UN General Assembly da Istimor laingaki makhada puthoknaba amade Manipur gi hojik oiriba irang asigi matangdasu akupa warol khanagadawre Licypriya hojik Istimor gi President gi Special Envoy oina thabak tawribane mahakna sahi nauriba ngang oijarabasu malem gi maru oiba mifam kaya amade warep kaya laubada achoba thaudang laudunu laklevane Licypriyana malem gi laibak hompurom gi lusingba singa afaba mari thamme maru oina UN General Secretary Antonio Guterres ka afaba mari thamduna isu kaya da thabak tawminare mahakna malem da Manipur gi fida ama chawna kanduna laklevane